ꯂꯣꯠꯄꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯣꯠꯈꯤꯁꯤꯔꯥ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯣꯠꯅꯤꯡꯅꯤ ꯑꯃꯨꯛꯁꯨ ꯅꯇꯧꯗꯣ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯎꯅꯤꯡꯂꯤ ꯑꯃꯨꯛꯁꯨ ꯄꯪꯖꯕꯤ ꯂꯩꯔꯥꯡ ꯅꯪꯒꯤ ꯅꯇꯧꯗꯣ ꯑꯄꯪꯕꯤꯅꯤ ꯑꯄꯪꯕꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯄꯪꯕꯤ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯀꯣꯜꯗ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯦ ꯈꯟ ꯂꯥꯛꯈꯤꯕꯅꯤ ꯁꯛꯂꯣꯟ ꯄꯨꯕ ꯈꯣꯏꯃꯨꯗꯣ ꯑꯗꯨꯕꯨꯅꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯑꯄꯪꯕꯤ ꯂꯩꯈꯣꯛꯇ ꯄꯥꯟꯕꯤ ꯇꯤꯡꯈꯪ ꯃꯥꯒꯤ ꯃꯍꯨꯅ ꯆꯩꯅꯥꯗꯣ ꯐꯪꯍꯟꯕꯤꯈꯤꯕꯗꯤ ꯅꯪꯕꯨ ꯑꯄꯪꯕꯤꯅꯤ ꯀꯔꯝ ꯍꯥꯏꯔꯣꯏꯗꯕꯣ ꯂꯥꯛꯆꯁꯅꯨ ꯈ꯭ꯋꯥꯡꯖꯤꯡꯕ ꯈꯣꯏꯃꯨ ꯀꯌꯥꯁꯨ ꯋꯥꯖꯁꯅꯨ ꯑꯄꯪꯕꯤ ꯂꯩꯔꯥꯡ ꯃꯍꯥꯛꯁꯨ ꯆꯩꯅꯥ ꯄꯤꯕꯤꯈꯤꯕ ꯈꯣꯏꯃꯨ ꯃꯥꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯨꯃꯛ ꯀꯝꯗꯧꯋꯤ ꯈꯪꯁꯅꯨ ꯂꯩꯔꯥꯡ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯀꯔꯤꯕꯨꯅꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯄꯨꯟꯁꯤꯕꯨꯅꯤ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯀꯔꯤꯕꯨꯅꯣ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯕꯨꯅꯤ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯀꯔꯤꯕꯨꯅꯣ ꯁꯛꯂꯣꯟ ꯄꯨꯕ ꯍꯩꯔꯨꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯋꯥꯕ ꯆꯠꯃꯤꯟꯅꯁꯤ ꯄꯟꯊꯨꯡꯐꯝ ꯊꯥꯡꯃꯤꯟꯅꯁꯤ ꯈꯣꯡꯊꯥꯡꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯅꯪꯉꯩ ꯊꯥꯖꯗꯕ ꯃꯇꯧꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯨꯒ ꯌꯦꯡꯂꯛꯈꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯇꯥꯈꯤꯕꯅꯤ ꯑꯔꯦꯝꯕ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯄꯥꯎꯈꯨꯝꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯨꯅ ꯊꯧꯁꯥꯗꯕ ꯃꯤꯠꯌꯦꯡꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯟꯅꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯣ ꯀꯔꯤꯃꯠꯇ ꯈꯟꯗꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯗꯣ ꯀꯩꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯂꯥꯡꯇꯛꯅꯅ ꯈꯪꯅꯤꯡꯂꯝꯕ ꯅꯨꯄꯤꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯣ ꯅꯨꯄꯥꯗꯨꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯤꯠꯀꯨꯞꯇꯨꯗ ꯐꯥꯎꯔꯝꯕ ꯏꯍꯨꯜ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜꯗꯨꯃꯁꯨ ꯂꯃꯈꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯍꯟꯈ꯭ꯔꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯃꯥꯏ ꯈꯖꯤꯛ ꯂꯨꯞꯊꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯤ ꯁꯣꯔꯤ ꯁꯥꯔ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯀꯔꯤ ꯋꯥꯈꯜ ꯍꯧꯖꯤꯛꯀꯤ ꯇꯦꯛꯁꯇꯣ ꯁꯥꯔꯒꯤ ꯅꯝꯕꯔ ꯄꯤꯕꯥ ꯃꯥꯏꯊꯣꯡ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯨꯄꯤꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯃꯥꯅꯤ ꯑꯩꯒꯤꯅꯤ ꯇꯦꯛꯁ ꯊꯥꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯖꯣꯂꯤ ꯁꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯈꯖꯤꯛ ꯂꯥꯝꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯌꯥꯏꯌꯦ ꯁꯥꯔ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯨꯞꯅ ꯍꯪꯂꯤꯗꯤ ꯑꯩꯒꯤ ꯀꯝꯄꯦꯅꯤꯁꯤꯗ ꯑꯩꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯂꯩꯔꯛꯂꯕꯁꯨ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯁꯤꯜꯂꯨ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯝꯕꯔꯗꯨ ꯗꯤꯂꯤꯠ ꯇꯧꯀꯣ ꯅꯠꯇꯦ ꯁꯥꯔ ꯁꯥꯔꯒꯤ ꯅꯝꯕꯔꯁꯤ ꯍꯥꯟꯅ ꯁꯦꯐ ꯂꯩꯔꯤ ꯄꯤꯕꯥ ꯄꯤꯁꯨꯝꯗ ꯍꯦꯟꯅ ꯁꯨꯛꯆꯤꯜꯂꯒ ꯑꯃꯨꯛꯁꯨ ꯍꯪꯂꯤ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯄꯤꯕꯥꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯄꯤꯕꯥꯗ ꯌꯦꯡꯂꯤ ꯔꯣꯡ ꯅꯝꯕꯔ ꯇꯥꯕꯗꯣ ꯁꯥꯔ ꯅꯠꯇ꯭ꯔꯣ ꯔꯣꯡ ꯅꯝꯕꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯝꯕꯔꯗꯨ ꯃꯨꯟꯅ ꯌꯦꯡꯉꯨ ꯄꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯅꯨꯄꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯄꯟꯊꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯗ ꯊꯝꯂꯒ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁꯇꯨꯒꯤ ꯅꯝꯕꯔꯗꯣ ꯎꯠꯅꯕ ꯍꯣꯔꯤ ꯁꯤ ꯅꯝꯕꯔꯁꯦ ꯁꯥꯔꯒꯤ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯔꯒ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯣꯟꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯔꯛꯈꯤꯕ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯥꯒꯤ ꯐꯣꯇꯣ ꯀꯥꯞꯂꯒ ꯊꯥꯔꯛꯈꯤꯕ ꯅꯝꯕꯔꯗꯣ ꯅꯧꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯅ ꯎꯈꯤꯕ ꯅꯝꯕꯔꯗꯨꯒ ꯑꯣꯟꯅꯔꯝꯃꯤ ꯄꯤꯕꯥꯅ ꯊꯥꯔꯛꯂꯤꯕ ꯅꯝꯕꯔꯗꯨꯗꯤ ꯃꯉꯣꯟꯗ ꯁꯦꯐ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯡꯖꯤꯜꯂꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯤꯕꯥꯒꯤ ꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯠ ꯂꯦꯞꯄꯒ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯤꯠꯃꯥꯡꯗ ꯅꯛꯅ ꯊꯥꯡꯖꯤꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯝꯗꯕꯅꯣ ꯅꯠꯇꯦ ꯑꯣꯏꯗꯕꯅꯤ ꯇꯁꯦꯡꯅ ꯅꯝꯕꯔ ꯑꯗꯣ ꯅꯨꯄꯤ ꯃꯥꯅ ꯉꯁꯥꯏ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯆꯪꯅꯤꯡꯗ ꯆꯪꯂꯛꯈꯤꯕꯒ ꯉꯥꯡꯂꯛꯈꯤꯕ ꯄꯤꯕꯥꯒꯤ ꯈꯣꯟꯗꯥꯗꯨꯒꯅ ꯃꯥ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁꯇꯣ ꯂꯨꯞꯁꯤꯟꯅ ꯌꯦꯡꯂꯨꯗꯕꯅꯤ ꯎꯈꯤꯕꯅꯤ ꯑꯣꯟꯅꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯅꯕꯅꯣ ꯃꯥꯒꯤ ꯋꯥꯆꯞ ꯆꯦꯠ ꯆꯪꯐꯝꯗ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯔꯣꯡ ꯅꯝꯕꯔꯗꯨꯒ ꯈꯨꯗꯛꯇ ꯂꯥꯛꯈꯤꯕ ꯁꯦꯐ ꯇꯧꯗꯕ ꯅꯝꯕꯔ ꯑꯅꯧꯕꯗꯨꯒ ꯊꯪꯅꯕ ꯆꯦꯠ ꯑꯗꯨꯗ ꯂꯩꯈꯤꯕꯅ ꯂꯥꯛꯂꯤꯕ ꯇꯦꯛꯁ ꯑꯗꯣ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ
ꯍꯥꯏꯖꯕꯅꯤ ꯅꯨꯄꯤ ꯃꯥꯁꯨ ꯇꯦꯛꯁꯇꯨꯃꯗꯤ ꯃꯥ ꯀꯣꯟꯅ ꯇꯞꯅ ꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯣꯁꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯤꯕꯥꯅ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗ ꯑꯦꯛꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯄꯣꯠꯇꯨꯒ ꯄꯤꯕꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯇꯨꯡ ꯍꯟꯅ ꯈꯣꯡꯊꯥꯡ ꯑꯅꯤ ꯑꯍꯨꯝ ꯍꯟꯗꯨꯅ ꯊꯥꯡꯈꯤ꯫ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯅꯪꯂꯕꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯇꯥꯈ꯭ꯔꯦꯗꯣ ꯍꯩꯅꯗꯕ ꯃꯤꯁꯛꯇꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯛꯄꯤꯁꯨ, ꯑꯣꯏꯈ꯭ꯔꯦꯗꯣ ꯌꯦꯡꯅꯤꯡꯗꯕ ꯃꯤꯗꯨꯒꯤ ꯃꯥꯡꯗ ꯍꯧꯅ ꯈꯪꯗꯕꯤꯁꯨ꯫ ꯑꯣꯏꯒꯦ ꯈꯟꯅ ꯑꯣꯏꯈꯤꯕ꯭ꯔꯥ ꯃꯥꯏꯊꯛꯄꯤꯗꯣ, ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ꯭ꯔꯥ ꯍꯧꯅ ꯈꯪꯗꯕꯤꯗꯣ꯫ ꯑꯣꯏꯍꯟꯈꯤꯕꯅꯤ ꯅꯨꯄꯥ ꯃꯥꯅ, ꯑꯣꯏꯍꯟꯈꯤꯕꯅꯤ ꯁꯛꯂꯣꯟ ꯄꯨꯕ ꯍꯩꯕ ꯃꯥꯅ ꯂꯛꯅꯕꯤꯈꯤꯕꯅꯤ ꯃꯇꯧꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ꯫ ꯃꯇꯧꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕ ꯄꯤꯕꯥꯅ ꯈꯪꯉꯥꯏ ꯍꯩꯔꯦ꯫ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯦꯞꯂꯗꯤ? ꯀꯔꯥꯏ ꯅꯝꯕꯔꯗꯣ ꯌꯦꯡꯒꯦ꯫ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯂꯨꯛꯊꯈꯤꯕꯗꯒꯤ ꯅꯣꯡꯈꯠꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯂꯞ ꯈꯨꯝꯂꯦ꯫ ꯁꯣꯔꯤ ꯁꯥꯔ, ꯑꯣꯟꯅꯔꯝꯃꯤ, ꯑꯣꯏꯔꯝꯗ꯭ꯔꯤ, ꯅꯝꯕꯔꯗꯣ ꯑꯣꯏꯔꯝꯗ꯭ꯔꯤ, ꯑꯩꯅ ꯎꯕꯗ ꯑꯣꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯇꯨꯡꯂꯣꯝꯗ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯄꯤꯕꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯠ ꯌꯦꯠꯇ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯣ ꯈꯖꯤꯛ ꯑꯣꯜꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯕ꯭ꯂꯦꯝ ꯇꯧꯒꯦ ꯍꯥꯏꯅ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯝꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯀꯔꯥꯏ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤꯗꯣ ꯄꯤꯕꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯥꯊ ꯃꯥꯅ ꯁꯣꯏꯔꯨꯕꯅꯤ ꯈꯟ ꯃꯥꯒꯤ ꯕꯣꯁ ꯑꯃ ꯑꯣꯏꯕꯒꯤ ꯔꯦꯁꯄꯦꯛꯀ ꯂꯣꯏꯅꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯎꯈꯤꯕ ꯄꯤꯕꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯁꯨꯝ ꯎꯔꯛꯄꯗꯨꯅ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯐꯥꯖꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄ꯭ꯂꯤꯖ ꯁꯥꯔ, ꯌꯥꯝ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ, ꯑꯩ ꯅꯨꯄꯤꯅꯤ, ꯁꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯥꯔꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅꯁꯨ ꯈꯟꯕꯤꯅꯨ꯫ ꯍꯣꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯁꯣꯏꯈꯤꯕꯅ ꯁꯥꯔꯗ ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯅ ꯁꯥꯔꯗ ꯍꯟꯖꯤꯟꯅ ꯍꯥꯏꯖꯈꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯉꯥꯛꯄꯤꯕ ꯍꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯔ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤ ꯑꯃꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡꯁꯤꯒꯤ ꯏꯔꯥꯜ ꯑꯣꯏꯅ ꯁꯥꯔꯅ ꯑꯩꯕꯨ ꯀꯝꯄꯦꯅꯤ ꯑꯁꯤꯗꯒꯤ ꯁꯁꯄꯦꯟ ꯇꯧꯕꯤꯔꯕꯁꯨ ꯑꯩ ꯁꯥꯔꯗ ꯋꯥꯔꯧꯖꯔꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯉꯥꯡꯅꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯄꯤꯕꯥ ꯑꯁꯥꯎꯕꯁꯨ ꯄꯣꯛꯂꯨꯗꯦ, ꯋꯥꯔꯧꯒꯦꯁꯨ ꯈꯜꯂꯨꯗꯦ꯫ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯃꯇꯧꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯇꯨꯃꯤꯟ ꯅꯣꯛꯂꯛꯈꯤꯕ ꯃꯤꯅꯣꯛꯇꯣ ꯃꯥꯏꯊꯣꯡꯒꯤ ꯑꯍꯥꯡꯕ ꯂꯃꯥꯏꯗ ꯏꯁꯦꯡ ꯁꯦꯡꯅ ꯎꯠꯊꯣꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯖꯥ ꯃꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯣ ꯃꯇꯝ ꯂꯣꯏꯔꯛꯄꯒ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤ ꯂꯥꯏꯖꯥ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯆꯪꯂꯅꯤ ꯍꯥꯏꯗꯅ ꯔꯤꯇꯥ ꯅꯨꯃꯤꯠ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯀꯔꯤꯅꯣ ꯄꯨꯕ ꯌꯥꯕ ꯐꯤꯔꯣꯜ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯑꯣꯖꯥꯅꯨꯄꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯔꯝꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯁꯨ ꯃꯤꯔꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯗꯦ, ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯔꯥꯅꯤ ꯐꯤꯁꯤꯡꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯦꯠꯆꯗꯨꯅ ꯁꯛ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯃꯃꯥꯗ ꯑꯔꯩꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯔꯤꯇꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯤ ꯂꯣꯏꯁꯤꯟꯕ ꯌꯥꯎꯕꯤꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯐꯅꯦꯛ ꯐꯤꯗꯨꯃꯗꯤ ꯏꯃꯥꯒꯤ ꯂꯧꯊꯣꯛꯎꯔꯒꯦ, ꯑꯗꯨꯒ ꯐꯖꯅ ꯌꯣꯝꯅꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯃꯆꯨꯗꯣ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯌꯥꯕ ꯑꯣꯏꯅ ꯄꯤꯔꯛꯎꯀꯣ, ꯅꯣꯏ ꯃꯇꯝꯒꯤ ꯑꯃꯝꯕ ꯑꯋꯥꯎꯕꯒꯗꯤ ꯄꯥꯝꯗꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯆꯨꯗꯨꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯂꯣꯅꯦ, ꯏꯃꯥ ꯄꯨꯔꯛꯑꯒꯦ꯫ ꯑꯗꯣ ꯃꯌꯥꯡꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯨꯍꯣꯡꯕꯒ ꯃꯥꯟꯅꯔꯣꯏ, ꯐꯤꯔꯣꯜꯒꯗꯣ ꯆꯨꯅꯤꯒꯗꯣ ꯅꯤꯡꯊꯤꯅ ꯁꯦꯠꯂꯨꯀꯣ ꯆꯦꯝꯆꯥ꯫ ꯑꯁ ꯍꯣꯏꯕ ꯏꯃꯥ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯣꯏꯕ꯫ ꯍꯩꯃꯥ, ꯁꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯣ ꯌꯥꯔꯦ ꯆꯠꯂꯣ, ꯑꯝꯇ ꯂꯧꯔꯨꯔꯣ, ꯐꯤ ꯌꯣꯝꯂꯤꯉꯩꯁꯤꯗ ꯍꯥꯞꯆꯤꯟꯍꯧꯅꯕ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯪꯗ ꯋꯥ ꯍꯥꯏꯕꯁꯤꯗꯤꯕ꯫
ꯔꯤꯇꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯆꯥꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯜ ꯈꯔ ꯈꯟꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯨ ꯀꯥꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏꯅ ꯍꯤꯞꯅꯕ ꯀꯥꯗꯣꯝꯗꯒꯤ ꯂꯨꯈꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯕꯗ ꯔꯤꯇꯥ ꯐꯤꯔꯣꯜ ꯈꯟꯒꯦ ꯍꯥꯏꯗꯨꯅ ꯎꯄꯨ ꯁꯣꯗꯣ ꯍꯥꯡꯒꯦ ꯇꯧꯔꯝꯕ ꯈꯨꯠꯇꯣ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯔꯛꯏ ꯅꯥꯀꯣꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ꯫ ꯔꯟꯕꯤꯔ ꯂꯥꯛꯀꯅꯨ, ꯅꯪ ꯇꯣꯏꯅ ꯂꯥꯛꯀꯅꯨ꯫ ꯅꯪꯅ ꯂꯥꯛꯂꯕꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯔꯤꯕ ꯋꯥꯔꯤ ꯀꯌꯥ ꯆꯠꯊꯣꯛꯂꯛꯇꯨꯅ ꯋꯥꯊꯣꯛ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯁꯔ ꯌꯥꯔꯣꯏ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯄꯪꯕꯤ ꯏꯇꯩꯃꯅ ꯑꯗꯨꯝ ꯄꯪꯅ ꯂꯩꯈ꯭ꯔꯕꯁꯨ ꯁꯔꯒꯤ ꯏꯆꯥ ꯄꯤꯕ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯁꯔ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯇꯝꯁꯤ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯃꯅꯤꯜ ꯅꯥꯏꯅꯗ ꯁꯔꯅ ꯇꯞꯅ ꯏꯪꯅ ꯊꯦꯝꯗꯨꯅ ꯏꯇꯩꯃꯗ ꯋꯥꯁꯤ ꯍꯥꯟꯅ ꯈꯪꯍꯟꯁꯤ ꯁꯔ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ ꯁꯔ ꯉꯁꯤ ꯁꯔꯅ ꯅꯛꯅꯕ ꯃꯔꯨꯞ ꯑꯀꯟꯕ ꯌꯦꯛꯅꯕ ꯑꯣꯏꯈꯤꯕ꯫ ꯂꯨꯈꯣꯏ ꯔꯟꯕꯤꯔꯗ ꯈꯖꯤꯛ ꯆꯩꯍꯜꯂꯤ꯫ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯅꯨ ꯔꯟꯕꯤꯔ꯫ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯏ꯫ ꯄꯨꯒꯅꯤ ꯑꯩꯅ ꯉꯝꯂꯤ ꯃꯈꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯍꯤꯅꯥꯎꯗ ꯇꯣꯡꯍꯟꯗꯨꯅꯅꯦ ꯍꯧꯖꯤꯛꯁꯨ ꯄꯥꯏꯔꯤ ꯑꯩꯒꯤ ꯈꯨꯠꯅ ꯆꯦꯠꯅ ꯍꯤꯃꯥꯏ ꯆꯨꯝꯂꯤꯕ ꯅꯧ ꯑꯗꯨꯁꯨ꯫ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯑꯃꯠꯇ ꯁꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯔ ꯑꯩ ꯁꯔꯒꯤ ꯃꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯖꯕ ꯅꯠꯆꯗꯦ ꯁꯔ꯫ ꯑꯗꯨꯕꯨ ꯁꯔꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜꯅ ꯉꯁꯤ ꯁꯔꯒꯤ ꯏꯆꯥ ꯄꯤꯕ ꯑꯉꯥꯎꯕ ꯃꯒꯨꯝ ꯂꯩꯔꯛꯄ꯫ ꯀꯔꯤꯒꯤ ꯉꯥꯎꯈꯤꯕ? ꯁꯔꯒꯤ ꯃꯔꯝꯅ꯫ ꯑꯗꯨꯛ ꯅꯧꯔꯤꯕ ꯃꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤ ꯍꯥꯠꯄ ꯉꯝꯂꯛꯄꯁꯨ ꯀꯅꯥꯒꯤꯗꯃꯛꯇꯅꯣ? ꯁꯔꯒꯤ ꯃꯔꯝꯗꯅꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯇꯦꯠꯁꯤꯟꯕ ꯍꯥꯏꯕꯁꯤ ꯁꯔꯒꯤ ꯈꯨꯠꯇ ꯂꯩ ꯁꯔ꯫ ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯀꯤꯌꯥꯝꯕꯅ ꯁꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯠꯂꯛꯈꯤꯕꯁꯤ ꯁꯔꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯌꯥꯝꯕꯒꯤ ꯊꯥꯡꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡꯅꯤ꯫ ꯂꯥꯜꯂꯨꯔꯕꯗꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯏ꯫ ꯁꯔ ꯑꯗꯨ ꯀꯨꯏꯕꯁꯤ ꯀꯤꯌꯥꯝꯕ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯒꯤ ꯏꯆꯥ ꯄꯤꯕꯥꯅ ꯃꯥꯒꯤ ꯃꯤꯗ ꯈꯨꯠ ꯊꯥꯔꯨꯕꯗꯣ ꯁꯔꯒꯤ ꯃꯔꯝꯒꯤꯅꯤ ꯈꯪꯂꯛꯄꯅ ꯃꯃꯥꯡꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯀꯣꯊꯣꯛꯂꯒ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯃꯤꯅꯝꯕꯗꯤ ꯁꯔꯒꯤ ꯑꯅꯥꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝ ꯑꯗꯨꯃꯁꯨ ꯍꯥꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯂꯨꯈꯣꯏ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩ꯫ ꯋꯥꯈꯜ ꯑꯃ ꯈꯟꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯨꯔ ꯃꯇꯨꯡ ꯂꯨꯈꯣꯏ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯇꯞꯂꯞ ꯈꯨꯝꯂꯛꯏ꯫ ꯑꯩ ꯈꯪꯉꯤꯅꯦ ꯔꯟꯕꯤꯔ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯩ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯦꯟꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯆꯦꯟꯗꯦ ꯃꯇꯤꯛ ꯃꯥ ꯑꯩꯕꯨ ꯑꯗꯨꯛ ꯇꯥꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯆꯨꯝꯃꯤ ꯀꯤꯌꯥꯝꯕꯒꯤ ꯂꯣꯏꯅꯕꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯒꯤ ꯈꯨꯠ ꯆꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯋꯥꯐꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯗ ꯁꯅꯥꯔꯩꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯖꯠꯇꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯣꯏꯈꯤꯕꯅꯤ ꯔꯟꯕꯤꯔ꯫ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯤ꯫ ꯅꯥꯗꯕ ꯃꯤ ꯑꯃꯅ ꯑꯅꯥꯕ ꯁꯥꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯅꯪ ꯈꯜꯂꯨ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯄꯅ ꯑꯔꯣꯏꯕ ꯎꯄꯥꯏ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯦꯞꯇꯦ, ꯃꯅꯤꯡ ꯍꯟꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯩ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩ ꯅꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯇꯅꯕ ꯍꯣꯠꯅꯕꯗ ꯁꯤꯈꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯏꯊꯧ ꯍꯥꯏꯔꯕꯗꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕ ꯔꯤꯇꯥ ꯅꯍꯥꯟ ꯃꯈꯩ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩ ꯈꯟꯗꯨꯅ ꯊꯋꯥꯏ ꯋꯥꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯝꯕ ꯔꯤꯇꯥꯗꯣ ꯉꯁꯤꯗꯤ ꯊꯥꯖꯗꯕ ꯃꯇꯧꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯕꯗ ꯅꯤꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈ꯭ꯔꯦ꯫ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯑꯀꯟꯕ ꯕ꯭ꯔꯖ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯐꯤ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯕ ꯔꯤꯇꯥ ꯍꯟꯗꯣꯛꯇꯨꯅ ꯂꯨꯈꯣꯏꯅ ꯂꯩꯔꯤꯕ ꯊꯪꯅꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯈꯉꯥꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯇꯨꯃꯤꯟ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯂꯨꯈꯣꯏ ꯐꯣꯟꯗꯣ ꯐꯠ ꯊꯥꯡꯊꯩ꯫ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯇꯥ ꯃꯤꯂꯨꯗ ꯏꯔꯥ ꯆꯦꯟ ꯂꯨꯈꯣꯏꯗ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯈꯣꯡꯊꯥꯡꯗꯣ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏ ꯏꯄꯥ ꯄꯥꯛꯀꯅ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯔꯤꯇꯥ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯂꯨꯈꯣꯏꯗ ꯍꯪꯂꯛꯏ꯫ ꯀꯅꯥꯒꯅꯣ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ? ꯂꯨꯈꯣꯏ ꯀꯩꯁꯨ ꯈꯪꯗꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯔꯟꯕꯤꯔꯅꯤ꯫ ꯔꯤꯇꯥ ꯇꯅꯤꯛ ꯇꯅꯤꯛ ꯂꯨꯈꯣꯏꯗ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯆꯨꯝꯕꯔꯥ? ꯂꯨꯈꯣꯏ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯗꯤ ꯈꯨꯝꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯔꯤꯇꯥꯗ ꯌꯦꯡꯂꯛꯏ꯫ ꯆꯦꯛꯄꯜ ꯋꯥꯡꯃ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯁꯛ ꯎꯗꯕ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯎꯈꯤꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯈꯤꯕꯗꯤ ꯅꯠꯇꯦ꯫
ꯑꯣꯏꯍꯟꯅꯤꯡꯈꯤꯕꯅꯤ ꯊꯃꯣꯏ ꯃꯔꯣꯜ ꯈꯪꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯦ ꯃꯥꯗꯤ ꯁꯛꯂꯣꯟ ꯄꯨꯕ ꯍꯤꯡꯆꯥꯕ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏ ꯖꯣꯂꯤ ꯇꯧꯔꯤꯕ ꯃꯊꯧꯗꯣ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯇꯦꯛꯁꯀꯤ ꯃꯈꯣꯜꯗ ꯊꯕꯛ ꯆꯤꯟꯕꯤ ꯃꯃꯤꯠꯇꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯉꯥꯜꯂꯛꯂꯤꯕ ꯐꯣꯟꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯐꯠ ꯐꯠ ꯁꯨꯛꯆꯟꯅꯩ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯎꯏ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯊꯣꯛꯂꯤꯕ ꯇꯦꯛꯁꯇꯣ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯄꯥꯔꯨꯏ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯊꯥꯔꯛꯈꯤꯕ ꯑꯅꯣꯟ ꯅꯝꯕꯔꯗꯨꯒꯤ ꯇꯦꯛꯁꯇꯣ ꯑꯣꯐꯤꯁ ꯃꯇꯝ ꯍꯦꯜꯂꯒ ꯂꯥꯛꯄꯅꯤꯅ ꯍꯦꯜꯂꯕ ꯃꯤꯅꯤꯠꯇꯣ ꯆꯣꯟꯊꯅꯍꯟꯒꯗꯕ ꯃꯆꯤꯟꯗꯣ ꯈꯖꯤꯛ ꯄꯩꯊꯣꯛꯏ ꯅꯨꯄꯤꯗꯣ ꯃꯊꯧꯁꯦ ꯍꯥꯏꯐꯦꯠ ꯂꯩꯇꯕꯖꯥꯠꯅꯤ ꯇꯧꯔꯝꯂꯤꯕ ꯃꯊꯧꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯣ ꯇꯦꯛꯁ ꯑꯃꯃꯨꯛ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯑꯃꯨꯛꯁꯨ ꯆꯞꯂꯦꯞꯄꯤ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯊꯤꯅ ꯆꯩꯔꯒ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁꯇꯨꯗꯤ ꯈꯜꯂꯤꯕ ꯃꯤꯗꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯥꯒꯤ ꯔꯣꯡ ꯅꯝꯕꯔꯗꯣ ꯑꯣꯏꯔꯝꯃꯤ ꯂꯞ 3 ꯌꯥꯎꯕ ꯁ꯭ꯃꯥꯏꯂꯤꯡ ꯏꯃꯣꯖꯤ ꯃꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯤ ꯁ꯭ꯇꯦꯇꯁꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯁꯤꯖꯤꯟꯕꯒ ꯇꯦꯛꯁꯁꯨ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯊꯥꯔꯗꯧꯅꯤ ꯆꯤꯜꯂꯁꯨ ꯅꯪꯒꯤ ꯃꯇꯝ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯔꯨꯇꯤꯟ ꯁꯦꯝꯂꯒ ꯊꯝꯂꯒꯦ ꯈꯜꯂꯤ ꯇꯦꯛꯁꯇꯣ ꯍꯦꯛ ꯄꯥꯔꯨꯕꯒ ꯅꯨꯄꯤꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯍꯦꯛ ꯇꯧꯔꯛꯏ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯊꯦꯡꯅꯔꯛꯂꯤꯕ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯗꯨꯒ ꯄꯥꯎ ꯇꯝꯐꯝꯁꯨ ꯂꯩꯇ ꯃꯕꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯁꯛꯁꯨ ꯎꯅꯗ꯭ꯔꯤꯕ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯀꯣꯏꯅꯕ ꯅꯨꯄꯥꯒ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯨꯕꯒꯤ ꯃꯑꯣꯡꯗ ꯀꯦꯁꯤꯟꯅꯗꯅ ꯑꯣꯏꯅꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯀꯩꯁꯨ ꯈꯟꯗꯗ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯨꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯕ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯂꯒ ꯅꯁꯛ ꯋꯥꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯗ ꯄꯥꯎꯒ ꯐꯥꯎꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯐꯥꯎ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕ ꯅꯪꯕꯨ ꯑꯩꯒ ꯈꯪꯅꯩ ꯆꯥꯅꯩ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯇ ꯎꯕꯤꯗꯕ ꯅꯪꯗꯤ ꯀꯔꯤꯝ ꯈꯟꯅꯗꯦ ꯏꯄꯪ ꯍꯦꯛꯄꯪꯅ ꯏꯔꯛꯂꯤꯕ ꯔꯤꯄ꯭ꯂꯥꯏꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯇꯦꯛꯁ ꯑꯃꯒ ꯇꯥꯏꯞ ꯇꯧꯔꯤ ꯎꯍꯜꯂꯗꯧꯅꯤ ꯑꯗꯨꯝ ꯊꯦꯡꯅꯔꯗꯧꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯗ ꯀꯣꯜ ꯇꯧꯔꯒ ꯇꯦꯛꯁ ꯊꯥꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯋꯥꯏ ꯅꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯅꯪꯗꯤ ꯑꯩꯒ ꯃꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯀꯃꯥꯏꯅ ꯁꯦꯌꯔ ꯇꯧꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯗꯧꯅ ꯑꯗꯣ ꯅꯪ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯅꯔꯤꯁꯤꯗꯤ ꯃꯥꯟꯅꯗꯦ ꯀꯩ ꯃꯥꯟꯅꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯗꯨꯁꯨ ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯕ ꯑꯗꯨ ꯑꯣꯏꯁꯨ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯁꯤꯅꯤ ꯃꯔꯩ ꯂꯣꯏꯔꯦꯗꯨꯗꯤ ꯌꯥꯔꯦ ꯈꯪꯗꯦ ꯅꯪ ꯃꯁꯛ ꯎꯗ꯭ꯔꯤꯈꯩ ꯑꯩꯗ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯔꯛꯄ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯇꯦꯛꯁꯁꯦ ꯇꯥꯏꯞ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅꯕ ꯅꯥꯀꯜꯒꯤ ꯊꯣꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯛꯄꯒꯤ ꯊꯕꯛ ꯆꯤꯟꯅꯔꯀꯥꯟꯁꯤꯗ ꯀꯅꯥꯒꯅꯣ ꯇꯦꯛꯁ ꯊꯥꯅꯩꯗꯨꯅ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯕ ꯂꯣꯏꯔꯕ ꯇꯦꯛꯁꯇꯣ ꯁꯦꯟ ꯐꯠ ꯇꯧꯈꯤ ꯑꯗꯨꯒ ꯈꯪꯉꯤ ꯌꯦꯜꯂꯛꯄꯅꯤ ꯃꯥꯒꯤ ꯌꯦꯡꯅꯤꯡꯗꯕ ꯕꯣꯁꯇꯣ ꯍꯦꯛ ꯑꯣꯏꯔꯝꯃꯤ ꯌꯦꯡꯅꯤꯡꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯣꯟꯗꯣ ꯅꯥꯀꯟꯗ ꯊꯝꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯤꯕꯥ ꯊꯣꯡꯖꯤꯟꯅ ꯂꯦꯞꯄꯝꯕꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯇꯦꯛꯁꯇꯤ ꯍꯜꯂꯛꯇ꯭ꯔꯤꯗꯤ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛ ꯇꯦꯛꯁ ꯇꯧꯔꯝꯂꯤꯗꯨꯅ ꯀꯩꯒꯤ ꯖꯣꯂꯤ ꯇꯧꯔꯝꯕ ꯃꯊꯧꯗꯣ ꯍꯥꯏꯐꯦꯠ ꯂꯦꯞꯄꯤ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯀꯨꯞꯂꯒ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯁꯤꯗ ꯂꯩꯅ ꯂꯩꯅ ꯅꯪꯒꯤ ꯅꯇꯛ ꯊꯣꯡꯕ ꯑꯃꯅ ꯍꯥꯏꯕ ꯋꯥꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯣ ꯈꯨꯝꯗꯦ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯅꯨꯄꯤꯗꯣ ꯑꯣꯐꯤꯁ ꯃꯇꯝꯁꯨ ꯂꯣꯏꯔꯛꯄꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯤ ꯃꯥꯟꯅꯔꯣꯏ ꯃꯈꯥ ꯇꯥꯅ ꯈꯨꯝꯅꯔꯣꯏ ꯈꯟ ꯇꯨꯃꯤꯟ ꯂꯩ ꯑꯅꯝ ꯀꯜꯂꯛꯏ ꯅꯨꯄꯥꯁꯤ ꯑꯣꯐꯤꯁꯁꯤꯒꯤ ꯃꯊꯛ ꯊꯣꯡꯕꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯥꯒꯤ ꯍꯩꯅꯕꯤꯗ ꯇꯧꯔꯤ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯣꯏ ꯁꯔꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯀꯔꯤꯝ ꯍꯦꯛ ꯈꯟꯗ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯗꯣ ꯇꯌꯥꯡ ꯇꯌꯥꯡ ꯍꯦꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ
मागी साइड बैगतुगा फोनदुगा पाइखतुना कादुदगी गम गम हेक थोकी अदुक थाउना लैन हंगलम नुपादो नुपीदुना पिरमलिबा पाखुमदुदा करीम खाइबा नंगौदा नोमी नोमी तुमिन लेपतुना लेहवी अदुगा पॉकेट यावरिबा मागी फोन पुथोक्तुना टेक्स्ट संगदुना येंगली मचिंदा असुमना सोलवी तबलब अपंग मिसिदी